Lamdam asidagi drug Maru Phangna Mutthatnaba thabakta Phurup Kanglup Khaidana drug Lallonba shing Maru Phangna Mutthatnaba Hotnaragani haina lalhoulup Socialist Revolutionary Party Sorepa meeyam da khang-hallakli lo na thinkraba lalhoulup asigi Publicity and Organization Secretary MC Yaifabina Kujek Piduna Thadarakpa Cherul Amanahai lalhoulup asigi ahanba chatharakpa Khongjang oina drug Lallonba shing lakliba tangkun fawbugi manungda Sorepaga wakhal taminagadabani karigumba hairiba matam asida lakpidaba tarabadi Sorepana pirakpa cherak masana lawzagadabani hairi Sorepana drug Lallonbaga mari leinana kauriba myoising adudi Ketrigau makha lekai yumkhaibam leiraktagi Buranu Ketrigau makha yumkhaibam leikaidagi Thoibi Ketrigau makha yumkhaibam leikaidagi Rubani Ketrigau awang chandam leikaidagi Muyai atopaming mithun atopaming Akbar Ketrigau makha yumkhaibam leikaidagi Iri atopaming Azmir yumkhaibam Ketrigau naharup thongkhongdagi Salim yumkhaibam Ketrigau makha leikaidagi Azmir yumkhaibam Ketrigau makha leikaidagi Iki Khomidoktagi Santi Mapuroibagi Ming Anari Lilong Atau Khongdagi Muhi Khabaisoi Mayai Lekaidagi MD Ibe Atopaming Item Atopaming Faku Khabaisoi Mayai Lekaidagi Khamba Atopaming Nazir Khomidog Karong Thongdagi Akbar Khomidog Karong Thongdagi Amu Khabaisoi Karong Thongdagi Zakir Atopaming Kala Minuthonggi Hata Tilipatidagi Hazi Samu Mantripukri Pobak Chowdagi Jila Manoj Khomidog Sorok Mapan Pangaidagi Samir Saha Atopaming Amu Kwakta Kuman Bishnupurdagi Yaima Kwakta Kumandagi Alimuddin Mantripukridagi Firoz Khomidogdagi Mamta Arabte Thobal Kiamdagi Hozingna Uripok Teleba Surchandra Thobal Wangkhemdagi Contractor Chandrazit Thobal Ningombamdagi Ibomcha Thobal Moizing Awang Lekaidagi Hanagi Pradhan Dr. Thobal Moizing BOC dagi MD Kayam Lopal Mayum Moizing Itat Mapaldagi MD Sukur Kurai Soibam Lekai Cemetery Not AOC dagi MD Zamir Atopaming Chauba Moizing Itat Mapaldagi MD Aslam Khan Moizing Itat Mapaldagi MD Kobir Moizing Itat Mapaldagi MD Sagir Moizing Lobuk Mapaldagi MD Samu Moizing Labuk Mapaldagi MD Amir Moizing Turel Wangmadagi MD Amuthoi Atopaming Nahatomba Moizing Masjid Tagi MD Musha Moizing Masjid Tagi MD Taimur Moizing Awang Turel Mapandagi MD Azad Khan Not AOC Imphal dagi Tampa Hotel gi proprietor MD Alimuddin Kwakta dagi MD Bharat Borayangbi dagi Hozikna Hafiz Hatta Dalaiba MD Khamba Hatta Yaripok Colony Dalaiba MD Ayub Khan Thawbal Mela Ground dagi Michael Atopaming Toyai Yaripok Ningthaunai dagi Jinan Moizing Mamang Lekai dagi MD Ibungo Hazibu Moizing Mamang Lekai dagi MD Amir Moizing dagi MD Mahamud Moizing Lopal Mayum dagi Purnima Begum Amasung Moizing Lopal Mayum dagi MD Irshad Ni Mayai Kabat Chinjak Thingbagi Khongjangda Sorepana Kanglup Phurup Khaibagi Wafam Leite Drug Lallonba Pumnamak Maru Phangna Mutthatnabagi Changsilakliba Khongjang Asida Meeyamnasu Mateng Pangbiduna Aikoi Lekai Delairiba Drug Lallonba shing Khangdok Minaduna Lamdam Asidagi Drug Maru Phangna Mutthatnaba Meeyamna Mateng Pangbiu haina Cherul Asina Makha Tarakli